Mirel Gaming Cell YouTube channel sige mai kaidagi mayam bikasi NBS na ikong no nataram nokseri mayang mafam do kudol tamchana bagidamakta nga si show ano ba full horror story makakpudo na laksari wariya sige mamingdi mapa masyado gitawari ingli ba madilay kidra ba kanaga sumari lay na zati pum na makwakaw na mapungpa na sagasado ni isabani soy kilan kiba kaya yawrak labasu mayam na ngakpigani haugsik amuk tamin rasi mapa masyado gitaway numidang wayramni tampa sumangi mayay da hauriba tulsibong ado makoy na way tayri ibe ay laykay koy bayaba koy ruraga hanchilakmani thongga lomdagi mama na sanglak padu ubada tampa hatuwa idu taiba loisinaba fat onari ibe ay sukhalakpaga magi haunabi asoiba amatiduna breng ngangbado haurakli karino ni haujik phauba duk tharamdriba sibo ibe manangse ngangsu ngangngaidako asuk yamna ngangnaba masa sibo karino khangdene yenungde sasaloisalo tampana ima aido ngasi imagi amoipa phi mayam leibudo suba loirakta ngairi imana khangna suba sunati ibe yaina ho yare khange nasil khumbadi haikre onthokna masi haidana mangolgi dari du da famduna sabeng ngang bahokri tampa mama na ngang libudo taningdraduna waido sat taiba loisanduna imungda sangkri ngaihaki matung duk thongmai paiduna thoklaktuna tulsibongduda khuru khudak kunduna lai khoiramli ibe ay sungang balepti masana duk thongmai thari mane khangda khai ngangli tampana lai duk thari badu loisanduna hairakli ima nangi na sinsi kamai tawbuno lai thongmai thari ni su khangdi adum ngangdana lei sak thongba hawbasu yarabani ibe yaina ya sanglakpa sida amuk khanaba haurakli bro ay sedum sumaina ngangi khangladi onsila anu angaw bidawna ithanda ngangjarage masi haidana fuk haugattuna imungna ngangdana sangkri tampana khoi masibu kamaina ngangna doino khangdre haidana solawi somdana penu sakumda sak thongli sanado sakumda sanglaktuna mamada hairakli ima aywa mata haigi penuna kaiwano ne haiwani sa tombia sanana yadaba yaroi harisinu ko ima penuna ho ado kaiwano hairau imana ngamba wa oidrasu napada hairaga napana yahalaga loira sanana aya asengro ima hantak thakriba exam sa haidokpaga aigi phone ama laibiyo penuna is adubu kaino laithoklaga loire ima su khalam libani ichagi phone ama laigena sanado mamanaga adumna hairakpaduda haraubuna loikri aduga amuk makha tarakli ado ima ko masi haidana ik a tawduna lay penuna kaino hairo une imada isana haiba khudingmak imana yadawrebane sanana ita tamphagisu amatalabise penuna isa tombea mamana nang madugi tampha haibiduga pungano haiba natro pupang sudaba machaduga nang napunba si ima pamde ko sanana ima adumaina ga haigan mi ita tamphadi yam phabani aduga pu pang sudaba haidubu mano oiningdana oibro tumna ngangnari ngai pak pasakhumda sanglaktuna hairakni sa tombia kahinone namana sahana sanari bawari dubo ipasu khangba yabro masi haiduna sanana phamli badugi nakalgi dining chair du da famtharakli maduda penuna sa tombi se magi phone amata laibi yoye pakpana isagi bu laide yari bro nang paba laisiri sanana ado paba ita tamphagi so amate yawbisi ko paba pakpa makoldo kalapna sa tombia ima ipana tamphaga pungano haiba natro pupang sudaba masa sugatina ba yade ko nang nakhangdaba wari yamlay maga punba yaroi maraktuda penuna aduni sa tombi thaina thokiba wari yamlay nang maga puluno ko sanana ima baba itado piklingay digit tinarakpani adubu wahaido haiba loidringai pakpana mama Satu isi matam kara impalda madom sagi manakta lahen krasi swaide lahen basem ay pamtri soy na isa na ito ang puksa bise manglani sana sauduna
Yare paba, ay kaura anu, saksu sara roy. Haidana, sauna sakumdagi magi katam na sangki. Penuna, hay so hay ba ni mapa, isa si madom sagi managda matam kara tamkrasi. Mathangi numiki. Sana tampagi mayumda lakto na tampabu kaurakli. Ita, ay la iye. Ita tampa. Tampa su sakumdagi. Ita sango, ay sakumdalaye. Sana su sanglakpani. Tongzil kansen bagay ibe yay tongzil marumdagi toglakto na. Sana agi mamay tam na song silakto na kangalakpani. Sana su adom na taurakani kanghawdaba na. Tongzil da pando na tusali. Tampa su hatu thorakto na. Sana abu hugatto na hayragli. As kamay daw rino kayam soki. Sana na. As kong siya kara sokra mali. Tampa na. Koy masi kay daw rino haybanida. As makong siloy na hubala mali. Ima, nang si kamay ngang na doy no. Si haydo na tampa na. Imong dasang si. Kong doy yenge hidak tay si. Sana na. As kong sinaba na loy re. Yesing kramali. Yare yung da sumsatlaga pot haruragi. Ay nara isa. Imaga pahabaga na ay hayeng impalda idom sagi managda tamkrani haye. Ado haye tawbani. Sa lagi hayda na sanasu makong do siyek to na setkri. Tampasu sana na hayram libawa aduda nungay na lehawi. Maduda ibe ay na. Ho karino kay lilano noy na ujik sana riba dubo. Tampana. Ima nang sinong manong mugi kay num sumtok sila ay di nang siya kamay nangang na doy no kangdre. Tampa madi sana piksak piklingay digi yam na luna tinaba mamana bini. Adubo tampa di mama lukrabi ni yoglakpani. Tampa na sahi ahum surak pada mapa madi mahaki hek pukmina ba mabungado matong maram kangda na taibang tadoki. Matam dudigi ibeyay ngauri fairi amuk na wakal pachina taba amuk na wakal soiraba migum tauba horaki. Adubo sana agi mama mapa Penuwa madi pakpana sanabu tampaga punba amadi mayumda sangbasi makoy anigi khwaidigi asawba amoy. Kari maram ginu hayba kanam tana khangdi. Kari aronba waribu layba nano. Sanadin ngayba imung wata padaba hayba do oy. Adubu tampad lukrabi matsa oyba na waba imung hayba do ni oyriba. Sana na makong sigli halakliba do mangondagi penu na taha. Kaydaurage na kong do na. Sa thoy, amuk kay daururage. Sana na asing mado hayrabadi, mama na soy da nanganglapla ni kando na. Oy da bawawoy na hayrakli. Ima, sidalak pa da nung dalok silaga to saluri. Pinuna. Ado bu pajan na iyeng nagasak pa yadro. Masi hayda na sana agya sok pa iyeng yada na sang silak pa da. Furit machit ama sit kibagum na. Segay do ni layri ba do uba da. Bakat na. Isa thoy, furit segay risina kamay tawri no. Sana tausada na. Tubada wapal dapan kibo iram ni. Hayda na imong tam na sangkri. Penusu singna na famdo na layraga. Manung sangkra ba matsabu yeng do na hayrakli. Napi narol do yung bahuro. Hayeng nganta na sakido iniko. Matamsu haw kiba kangawdi. Midang isak ising sana takna ba matam ni. Tampa sak loy sando na mamagi kada sak sana ba kaubalak pa ni. Adubo mama ibe yay layram dabadagi koy ti ba khawrakli. Ima kay layge sak loyre sara sila o hayda na mamang thong hangdo na koy ti ba khawi. Adubo mahak na thiringay sayrakto da makoy gi maning thong do kanagum ba amana thilakpagi makol tarakli. Tampa masado akiba mafawbugum tusung kiba kangawdi. Maning thong tam na tak na lakto na thong do hang baga. Maning dagi fallaw ni ibe ay song silakli. Tawrak liba mataw da tampa mamagi fibam duga kang na hoy ima hayda na laymay de long na tay. Ibe ay na is haha tawri siyeng noksa ding dra hihi hayda na thong dolon sili. Tampa na kayno ima pirol duga ngaw bangak ta seto na hekta dumain tawray duwa kanana bukhang loy day no. Ado kayno pirol angaw bangak ta sili duwa. Aduga maninglom sida hekta layram ni sibo. Ibe ay na. Ho pamjado na sili ba ni kalakpro. Kung hamba chatluba. Aduga thong silon sinbirame. Tampa na. Ima, nang siko kamay nangang na doy no kangdi. Hoy ba? Ay di ba ko? Ay gilaybak si untok pa ni. Hayda na sakom lom da sangki. Ibe ay tampa na sat kribado mamito pairap na. Masil na no fet tao do na yeng do na lehawi. Sakom dagi tampa na. Sak thire sar sila o hima. Som na nakamdaw rin.
ahinggi matam. Sanagi mamay mamit haksang pumbo umang na pungsot chotli. Manglaan da sana kan na seli. Maningdana makong laybag tadraba fingaw set pamiyoy kaya na mabu ko'y tantanari. Sanana nako'y kanakanano tanarakano aybu kan biyo. Haydo na sulawri. Adubo sanana seli badugi mamang magtada. Musyuk mo ba wang trangwang ba? Mamit matsit ama kela daw gumyando na layriba. Mira layrak hangdabado ubada sana manglandu dagi mikap khangthok thoglakuna fuklaw na hawgalai mahak na gyan tarakpada manglan oirambaduda pakat pakharadi fai adubu mahaki famung ginakal da thariba teballadu ko haidana thilakpaduda khangpre khangi maduda kainoidana yenglakpada magi kagi thongdu amuk ko amuk thilakli maduda mama oirab chala khalli adubu magi phone dagi pung yengluba matamdadi pung amataga dauramli kana oiraba janu khanna makongdo thangtharakpada famung makhadagi musin muba akaba makhul amana tap launa pairaktuna kangkada soro singsenki mataududa muktang ima khaina lauramduna sana gyana du mangduna kangkha makhaduda taraga lairi mathangi namitni Pinu masabu madom sagi manakta setpa tingkragani haidana sanagi kagi thongdu tinduna machabu hawdokli adubu hanjin kaubada tamalaktrabada pakpa kauduna masagi thongdu phakainaba hotnari khangaudi manungdagi thongdu masa matomta hangdokseragli masagi kada hathu senselakduna masabu yenglakpani adubu sanadi famungda leiramdrabaduda Mama mapani do pakatna kappa hawraktuna koi thiri adubu sana famung makhada ngasaidigi gyan mangduna lairambadu manglan oina masin marang kai no khar urakpa hawrai sana mai kai mari mag amambana ikoi duna laibadu koyeng duna ima babai duna kauduna makhongdo tapna thangba hawi adubu makhongdo karigumba amana phajin khibagum lengba ngamdabaduda Makhada mamituna tapna yengtharakpada mana ngarang numidang ukhiba makhut aduna magi makhong animakta paisinduna laibadu ubada sana pakhatna khonjel phauba thokpa ngamda khai lairingai matungdagi khut amana pop thaduna kaurakpaduda fat laun laithorakpada uri mamit chongthok tawraba kusuna musuk muba aduga amana makok yaudraba miyoi magi matungda lairambado Madu ubada taibang pauna ima haidana lauraga mamit panglakpani adubu mana kangkha makhada taaduna lairibadugi nakalda miyo yama laibagum tawbaduda tapna yengthorakpada magi manglanda ukhiba sakta madugum chap manaba manakti hiptuna mangonda yenglaga mamit songthok tawrabadu kothok hairaga saduna lairambadu ubada khangpre khangna ima iba amukta kanbiyo na laurakpani Pakpaga pinuga su tarak liba khonjeldu masagi kadagini khanna senselakpada sanadu famung mathakta tasinduna mamai khomjinduna ima baba ayam kire kangkada haidana mamitagi mapi taaduna kappa horai sanagi maongduda pakpaga pinuga su singnaba ama laibagum yengnaduna kangkada amuk yenglobadadi karisu lairamti pinu machabu konsenbiduna satombiya kashu tawroi Mama lairibasidi kapkanu haidana masabu temjinpi somdana tampasu sak ising loiselamduna mata sanabu setkraba jalaidana sanagi yumda lakpani tampana sana kauduna setkraba jala haidana sonduna amuk sanabu setkraba jalaidana sonduna ima sanabu setkraba jalo lairibro imungdagi pinu machagi manakta lairambadagi mina kaubugi konjel tabaduda mamang thong hangduna mangolda thoglakpani adubu mangol machiduda tamphana leptuna lairambadu ubada saurapna konjel kalap hairakli ibema tampha kaidawala ibdo nahanta natro aina yum sira namana sa sanglakanu na ngangkibado ikai khangda khai amuk changlaklibro hairakliba khonda adu tabada tampha khawtak kitang sai adubu makha tana tamphana hairakli ima sanadubu satkrabro ngarang aigi inakta laktuna ngasi ayu anganbada imphalda laiba madom sagi manakta satlani na hairammi adu mabu satkrabro
Penu ngarang numidang machana Tampagi mayumda laklamli haibaduda wakhal khallaga singnarak hanglakli. Sana na ngarang lakpada noigi nama ibi maduga thengnakibro ha? Tampana, hoi thengnakibani. Penu na, kay di tawkhiya aigi isada mana. Tampa Penu na hanglakliba wadu ngarang mama na sana da khangankibadu ningsinglakduna. Ima, ngarang aigi ima na thongjil marumda layduna niya ita sanabu khanganbada tusinkibani. Ado ataydi kem tawkhidi. Penu na, oh, aina khanbado sumdawredana haidana pakhan na imungda masagi manakta atu sensinkige tawi. Tampana, ado ima itabu satkrabro. Penu na kapli khonjel nikna laurammi. Yare satkro chalo. Aigi isabu manghannabu hotnabada nama na sawaramani. Satkro chalo. Nakoi na khaliba singdo ay loy khangi. Haidana imungda sensinki. Tampa su karino khalli. Mana hangiba singsiga Penu na kumdorakliba paukum singdoga isan sana drabaduda. Penu si kaidoraba zano kanna thoglakli. Mayumgi lambida sumlakpada kulgi ahal lamana. Ibi Tampa, nangbu nata sanagi mayumda satluribro. Tampana, hoy abo kay salubano abok tiya. Asangbina, asida dukahandagi potsay khara layrobani. Ado noy anibo handakti punbasu udrene. Kana saynabaga tawnabro. Haibadi nakoy ani pundaba sidaniko. Tampa nokfe tawduna. Kana deda abo kaydaw kana doyno. Asangbina, hoy niya, adok nung sina na tinaribadubo, kanaradiko. Ipung koding mang natampa madi sanagi marup ko sana si ubada kalagpa paunaribani. Tampana, hoy abo, ado ayamuk salukige ko abo, imasusak pijeramdri. Asangbina, hay ngay ko ni nangi namadubo kamay taurige. Asnahan wahigi tawdok tudagi, wakal soyrabugum na laikre ni adoam. Tampana, hoy abo, pabaga tamuga laikidabadagi sumna tawkibani hayne. Minasu, ay di gyan tahudre. Asangbina, mani, ay ko'y su tengna hauribani. Ado buta siyang wawaridi, madudagi natin niya, nang bukhang dabro warido buwa. Sumna ngang naringi masunu pa ama, tampagi lenga masang silaktuna. Abo, nasaydigi ima na posingay. Aduga abong nasida matamadum lindo nilay. Asangbina, hay isu tampaga wari sarambani niya. Su tampaga sanaga se, ontok na nung sikre. Makoy anigi wari haipet sarambani. Ahaldugi masunu pa tumpok na. Iyari abok sangasi. Ima na insang thong na ba ngarido ngay haurabani. Ahaldo na. As ay di pong kaururi. Tampa ay amok sang lagi ko. Sala silaw ibongo. Hayda na. Mang tana saki. Tumpok na. Tampa. Ay na haibawado. Kamay tok si haibano. Tampa na. Tada. Ay ga tada ga di thak yam kitnay. Ay wado yabang amoy na haijakri. Tadagi imaga pabaga na. Ay bukay susupamdi. Ado na tada na kalibu wakaldo. Hongdok piyo. Masi haydo na tampa. Hatu mayum tam na satki. Tumpok su tampa na satkri badugi may kay yengdo na. Sum na swalawi. Tampa. Nang budi tamoy sig na nung sijabani ko. Tampa su ado mga itumpok po nung siba pawda ba nati. Ado bu tumpok ki punsi mahinga. Makoy ki punsi siga. Ontok na kiba na. Tumpok ki mama miyamsa na su yaning ba oidi. Maram masigi kando na. Tampa na tumpok ta nung siraba su nung sidaba sado na laibani. Shomda na penuga pakpaga na tana do na. Kultang na laiba amaiba ibo pisak po kaudo na. Sanabu yang halami. Amaiba ibo pisak na. Misasa. Hanggang siya ay na laibo di koy rangkri. Gyalak lani. Ado po niya. Handaki matang sidi ipa na namgadabang mandre. Pakpa na. Adum na tak Pinoy pa maiba. Isa sin naitom oy na matanta naitom satsabani. Ipa maiba na maktang isagi taway bukan biyo. Amaiba ibo pisak na. Isa siya. Isugi taway se. Kanagong mama na pazindo na. Sa isa kaya tamdo na lakpani. Adugi sumatakta. Isu se. Laifat taba kaya ni yetsin kibagum na sutawri. Adugo na isa sa. Ipaadi adugo matabagtu kaya kuloy di. Aigi haibabu posyam taurakpa koktok piba atay ay nangamba tawbani.
Aduga mamangi matamdasu isu sida posyem taurakpagi ipa na ngamkibani. Adubu sidi ipa na ngamgadama mandri. Isa anina atopa amayba aiba amatiyo ko haidana amayba ibo pisang mayumda tsalage haidana thokri. Penu kap na hayrakli. Mapa, isa si karamtaw si haibano ay isagi mataw si yengba ngamdihe haidana. Masana pamungda gyan manglibado konkat pido na kappa horakli. Pakpa na, mama, nang nadum na kaplabadi, isa si hawalaklaga kari kangaring kapkan. Penu na, isa si pat kidrabi ibeyay na amo nahuna na po siyam tarabra kaynom tawre. Ayam na nungay trima pa, haidana hing na kapli. Pakpa na. Ibeyay di ngaudo na lairibado di mama. Nang buwakal do pang kanda kanjin nga nun niya. Afaba amaiba matiraga loiri. Midangis saktong tampa somdana. Nga side pinuna hayrak ibawado da kando na domlay. Asyum na kalakpada. Mama si aron bat habag tawra braid na kalli. Adubo mama di wakal soy rabi gumlay basida. Amuso kalli wakal do oy tukti kalli. Nga saitong ki mabog asang binahayrakibado amo ning singlagli. Amok sukali. Mama na wakal soy ribasi mapa madi mahaki mabong na laikidabagi ni haidana. Adobo asang binaaron bawari yamahagi taubado amok suning singli. Sumna kali ngay sapu may patarak padagi kang pre kang na. As ay di kayam ko'y na mangurab sa no. Kayam da kangaw dreda na. Masilda so na sapu do yay sindo na tami. Tampa mama ibeyay do halaktriba zala kanduna ibeyay gi kada lakman. Halakman da bado ubada isaw langlagli. Tampa na. Ay ko'y masa yung gi makada layni hay basi sungkang kangdraban. Hay na ngang na manggol da toglakpada. Makoy gi yana kada murum son bagi makol tarak paduda. Yana kada tabli lakpada di ibeyay do. Kanaguma musin muwang trangwang ba amaga morom sondo ng wari sabado ubada tampa kang pre kang na imay na laudo na mamit wisendo na makada pamtay tawuri ba do ubada ibeyay tampagi manakta sensindo na ang aubiya kaino ne kang pre kang inya tampa na pakat na ima amu ba malayre hayda na mamit tabli panglakpada mama ibeyay matanta mamang dalay rambado da hayrakli ima Hawjikta amuba wangtrang wangba malayaw kibadudi imaga wari sana kibado. Ibeyay na. Ho kanhamta ka sana jadiye ay itanda sana jarambani. Tida ang hawisidi hayda na imong da sangki. Ang baso mamagi matung inna duna wakal da singna ba mafawrak pugo. Wakal jajat kan ba hawrakli. Hawjiki amuba duna kari. Mama simina lai fatabat hajilak labra kalli. Adubu amuksu mamaga wari sana bagong. Amubaduga layminarambado sukali. Tampa mama abu kupsiyan senarage kanduna. Mangduna mamagi matung inarakpado. Mamadu kadomda sangkrage kangawdraduna. Gyal laktuna ko yeng bahoray. Adubo mamadi imungda layramdabaduda koksawbi kakri. Hawsikta mamagi matung inaduna salambado. Swahi launa mangkibaduda. Tampa manglalakali. Adum na layringa ibeyay. Tonga lomdagi sanglaktuna. Imong da fat law na sanglakpado tampa muksukangi. Tampa na. Ima, kaino hawsikta imong da ay gasang minaraklaga layramdi. Aduga kaino mapaldagi sanglakliba sibo. Ibiyay nokni tawdo na. Ang awbini na nang di jajat uramani niya. Ho ay kway laykay koy ruba halaktang hayjari. Sak loy rabro, sak lami tiro o. Hayda na sakum da sang duna sak ensang loy rabra yengi. Adubo tampa tawriba mong singsida ang agpapok tabang amdi. Ngasay mana ukribado mama na trabadi kanano kan na manglingay ibiyay na. Ay saklami, ensang sutong amdi kay daw ragalay ngasay digiya. Tampa na. Loy silak lagi, ensang do. Kuy roy ima ngayaktang ni hayda na sakumda fungado da ensang tong na basyem sari. Ibeyay tampana sat kibado yeng na masil da singlap taw na nokfet tawraga akhabamit yenga loyna na masano pida yengli. Mane hek yeng baga som da su. Manggon gi kasinda ta sindo na layriba amubado mamay fat haygalakto na. Mamit angaw bangagta panglakto na fat yeng kalakli. Aduga makiat adu singna maya law na ka na nokli. Ahingi misik miraw kultadra matamni. Sana mikap kang tok lakli.
mama Penuga maga tuminnaduna layrammi. Penudi ninghaydana tumli, adubu sana akoybada mamittuna tapna yenglakpada. Amuba kaya leptuna laybadu ubada, makol thokpa ngamdana mamittagi mapitana akiba singdu yengningay. Sanagi makutu tap launa pairakpaduda, mama hawgat lamale khanna, akiba karak kokpugum tauna mamitto langkatlambado, hayrak uisanduna, mama da haipetang yenglakpadadi. Masen marang oina mama Penugi sakpamdo, mani hek uba, mamit na masungtok laba, mamay masa pumba ina pungso chot laba, miyoy amagom na layrambado ubada, sana kang law duna, akiba manglandu da gimikap toglakpani. Macha na law kibaduda, sana bu sangdo na layramba Penu amadi pakpado, tumlambadigi hawalak duna, macha bu kay dawreda na hangli. Penu na, isa to ay, kaino isa kay dawrage, hayo, mamada hayo. Pakpana, isa kay dawraba, hayo, isa gidi papalay risidi. Hayo kay dorabage. Sana nangasaydige uriba mayamdu manglan oirambaduda sor sang hontaduna hayrakli. Ima, baba, mangda akiba kara ururaduna kidana ay taybangda sumakol thukna lawkramali. Tumna hayrakpaduda pakpana. Kem tawro isasidi makumang ni kando. Tumna ba tawro? Baba imaga na nga sidi nanggi ka sida adum isasangna layragadabani. Tumo. Sanana. Hoy baba, tumagi ay haydana Penuda yenglakpada mamangda ukiba Penugi akiba fanglaba saktamdo taibangda su uraktuna kanglaw lawrakli. Ima saksilak ano nang aigi naktagi satkro chalo haydana pakpada kanna konchanduna. Baba, ima se aigi naktagi putokro ayam kire imagi sakpamsi haydana gyan amuk mangduna tumillaykre. Masagi pibamduda Penuga pakpaga sukap kanu hayba ngamdri. Penu kapna. Moy pabo, hay hindi ato pagkuldagi amay ba amatatidona isabo padyan na yentong nabataw si ay isagi mawang siyeng bangamdre haydana hik-hiklaw na kaptorakli. Pakpana, hay mama, nang nadum na kaplawadi kamay taw ni sana gyan mangli ba si amay ba ipo pisa kawurugi ay nasasi padyan na yeng lamo haydana pakpa para-parapsatki. Penu masabu yeng sana sonjay. Ay isa na kanada kari kairo ba no kangde ontok na supatte da ko missing se ay na sing na riba missing at na isagi pun sibutem sing na ba milayte yaki matungda amay ba ibo pisak purak to na papa masagi manakta sanglagpadani amay ba ibo pisak to sanabo gyalak na balay koiram do na sana na ba toglakpada amay ba do na ang sida akan maposak tado na Taway lang na konare. Aduga noyging kol sisu tinulay mo na piktali. Ay na nga sa isang lakpada kang mangam krabani. Sano pa, ludawri ko noygi say. Isu sa kan mangam na ba, amay ba amagkaktili. Nuwa hayri ba amay ba siya, ay ko'y butakpi tambirak pa uay dawri bani. Yam na hay ba amay bani. Sayin, maripu, marimuksura ba amay bani. Yam na matiklay ba mini. Ay kol siga tayo na nalaybani, yung dompok amada. Kullado heksang baga, ama iba kullay na hanglo, adong taglak kani. Mipong koding magnakang bani. Ayang magsatto na mahabu lauruso, kari kung bayarak trabadi, ay natarak pani hekta hayo ko. Pari, ay sat lagi. Nga sige o ay nadiseksi na layo, hayda na sat kigitaw wada pakmana. Kura, nga sa tindok sarari, ay hingga o iba sida nungayti. Amay ba ibo pisak na ihe tindra suyanini nang munda kodong tiban ng ganini ipaadi taway sing sinalaksa bang amoy ko ipasa lagi sugi manaktagi hento kanu satlay hayda na mana purak pa cycle do tawdo na setki pagpasumatsagi manakta sanglakto na lay piano na mo'y pabong ay nasing nabawa malay pagpan kariwano ni mama piano na Nasana oy basing saya, ibe ay nataw basoy da na oy gani. Ngay pabong na hausik mapalda to kringay amadi, amay ba kaw basat kringay, ay akiba amateng na rin. Kari akiba, isahat oy gi, upusigi manungdagi, akiba makonda, sana ay nang bulaw balak laban, laot sa lasi, sahi kun mapung pabaga, nang bu amadi tampabo pudo na,
Ipa ay sana satlani. Ha! Haidana noptuna. Upu manungdagi khonjel ama taba phangi. Hanjin ngasayadagi dong ngangduna lairabani. Moi pabong changlakpadagi phakre. Upu si amuktang hangaga yengasira. Pakpana. Yengaroi si mama. Hausik madu tawba yaba natri. Aikhoi ahom no ngandri phauba punna laigadabani. Adu wafam sida tampha yauriba sikarino. Hayengdi tampha kauduna wari sadaba yadi. Tauriba khudingmakchi ibe yainara haiba sukhangdi. Adabu wakhal soiribi mahakna karibu tawrakani. Mathanggi numitni pakpa ngantana amaibu kullabu kauba chakki. Adabu ngayhaki matungda halaktuna pakpana pinuda. Hay nupiya amaibu kulladudi masanupigi mayumda numit khara lainiyedana satkiyedana makoigi kogi miyoina hairakli. Pinuna adudi kamay tawni mo'y pabong isa si gyan sulaktri. Pakpana adot ay tampha kaurugi sida lakna ba kangalamki tawdo koding magmadi kanglambayay haidana tamphagi mayumtam na lakpani. Laibag pabadi pakpana tamphabo mayumda putuna lakli sanana gyan mahangliba managta pusilaktuna wari saba hawi. Pinuna natasing arangdagi gyan mangnuna sumlayraklibani isagi pibamsi karidagi kamay na tauribano haibado isa na kanglabadi ayngonda akangbado loy na hayro. Mamitagi mapita na ni pinu hayraklibado tampaso kari matawno kan na hayrakli. Ima, papa, ay di kem kangba nati nahan ita na mahag impalda idom sagi managta layrani haibado ado na su aroybani ay koyani tingnaba. Ay kaimta sukhangdiye. Ima ay di ita sanasya sumay na tawramni haiba sukhaludi. Ngarang laklambaduda ita layba udabaduda ay di ita sisatkraboy kalore. Aduga ita na mataw karam na siyum na layramlibano haidana tampha sumapukning nung sinakapa horai. Pakpa na tamphagi mafamda masada na handigi tukliba wari singdo tamli. Tampha suwari singdo tabaga may tongdo satlaw na hansin kiduna sap tingba masakta laikiduna asum na hayrakli. Ima, papa, ay su ita na tengnariba akiba singsa loy na tengnayi. Adum na hayrakpaduda pakpaga pinuga fat yengnay aduga hayrakli. Karam na, kamay na. Tampha na han mamagi oiba tawdok mangonda tokibado tammi. Adugi sumatakta ngarang numidang mangonda akiba fanglaba tasaningay oidaba tawdok tokibado su tamba horaklami. Tampha na ahing pung baro makay swayda fataba mangbadagi mikap kang tok-toglakpani. Adubo murum son makola matay haidana famungdagi kumtaduna makola dugi may kaitam na lakpani. Adubo tarakliba makoldu ibiyaygi kadagi oirambaduda ngakna tapna sanglakpadadi mama ibiyaydo kaduda layramdi. Aduga ngasaydigi tukliba makoldu sablaw na lipki. Mama layramdabaduda tampha mama bu koiti tiba haurakli. Tibada layramdabaduda koyeng yenglakpada mamang tong hanglambada ubada tapna thoglakpani. Adabu tonggal mayada lapu pambi mayam haubadugi marakta ibiyay masamana ipa paraga mafi marol tungdana makutta mitam ani paiduna jagoy sabagum akiba sakhamda layramada ubada. Tampha imungda senselakuna magi famungda kakatuna faisup na makongdagi makok hauba singkatuna thak nikna layringay. Mana supliba faisup tu kanagumba amana makongdagi tapna singlakpagum tawrakpaduda tapna faisup hangtok tu na yenglakpada mama ibiyaydu masamana ifafa amuba fizol ngakta siyetuna yamna akiba fanglaba sakpamda magi famunggi kasinduda tasinduna layrambaduda ima haidana lauramlaga gyan adom mangkri. Tampha kapna wari libado makha tarakli. Duga ngasingaw ngalakpada ay nagyan tarakpada ima su layramdri. Karimataw no kangdi ima na handak kong laglibasi. Ita sanasina oiriba kuding magsya mana togal libra kangdi. Ay ngonda su akiya kang yamna tengnaribasini. Pakpa amadi penuna hayrakli. Ay ko'y sa tampasya yamna lana lauro redana namana samana duna isabu manghan nabos siliyedana kaluri. Imamadi pabung na isagi mafamda yam lankri.
Sanasu wakhal khara laklabani. Mama mapa amadi magi mata tamphana hairibadu tarabani. Maduna sana tapna. Aina haidra ima baba. Ita tamphadi yam phabani edana. Sanana wa nganglakpaduda ahumdo yengduna. Isa thoibi gya laklay mapa. Isa tampha su puduna mafam amada satkrasi aikhoi. Mapa ay isabu mangkigadra khanbada ay yam wai. Haidana amuk hik launa nupi ki haunabi kapthorakli. Sanana ima ay kem taudri. Ita tamphana likhiba waridusu ay loina tahore ima. Kaigino ima ibe yaina adumna tauribadubwa. Mana adumna tauribadugi maram amadi soidana lairangani. Penuna ngasidi nakoy anida wari siliragi. Ibe ay matam amada yamna fattabi amaibi ama oirami. Ibe ay masana ba tinulay mo kaya aduna noong madi. Ibe ay na ho nupa sida amukta thogla o wa matatana sinya. Gobern karilay re mama nang na hayrakaduri bawasina afanungay amata oiramloy. Ibe ay na is adom nagati haibiganuda ay gimapaldagi natro nungay ay panawata pa na napalisa. Hausikti kuber laikay sida paisa paikraba nupani edana maming segra kay ngay setledana. Kuber na yari nangang liba singdo taningdri. Kaino nang na haygi hayriba wado satchat hayro ay tabak tiyeng kragani. Ibe ay na nasa anupi se kamay taw si haybano. Mama hayra siganbi oidana sidokre. Kuber na yehey yam na luba waga mali ay tabak sali taningdeko. Haidana kubira tabak satnaba thokri. Ibe ay wakhalda khalli. Masigi ni pasya masano pigi wa hogdokpa yaroy dawri. Horendi potsema mathaba tabani dana. Hayeng way masani na tawri se yelak tawri ba niya isani pa sida. Lamsu tanghay piyo ay duna tawrak prakhang pote. Tanjado da sahi om tang subada ngay riba. Tampa imungdag ima haidana kauraga thoglakpani. Ibe ay na kanagi masano sa thoswaida ay nanggi namanati haidana tamphabu inthuramduna imungda prap sangki angang oiribi tamphasu wa kaptuna lehori numidangi matamda penuna tamphabu sanagi mari suba mapok numitni aduna tamphaga sanaga mapok numi sumanay haidana mayumda puduna asa thakaya silli haidana satkringay matamni. Ibe ay siyum na numidangi mapuro iba halaklaga sa insang thong ni kangda kay. Numidang duda laikay ko iba satkringay. Kubir na tabak halaka matamga sana na. Nongpok, siyan selagli. Nongpok na. Pabua, ay ko'y lampakta sana ro ba ni? Ado nga sidi sao ba nangyahak sana gizena sana ba da tiengkre? Ado ay nasida ay ko'y tonggal da sanglakpada. Nupi angaw bi set pi amalay hawi. Kanano dubo, mamabu lay kibro, mamadi mande. Kubir na hayma nang nanamita panguda ubo iramni niya isa siya. Ha, nasa nupidi haidana kubir na nung pagpupang katuna imong da sanglakuna ibe yaibo kau duna tiba hawi. Nung pok na pabong isan tamphadi isan sanagi mamana puraga satkiba ay nalampakta sanaring ay da uhawi. Tanjado da kubir maning lomdagi nupi konjela mataragli. Tariba konjel do ibe ay siya amukmal. Maninglom tamna nong pukupam na makhong tapna thangdo na lakpani. Adubo maning tonglaw na hangdo na layrambaduda kong tapna thangdo na thoglakpada. Maninggi boroy pambi makhong da fingaw se pinipiya matong onthokto na liyapto na layrambado ubada. Nong pok na Baba, sidi ay na nga sangakpada uba nupido ni. Kubir na sa thoy ba asibu namara niya. Nong pok na mamamande baba. Kubir kong tangdo sap lip bab lakto na pamliban nong pupusya na konsen bido na sa thoy ba sang nasi hayda na tong ondo na set pa haubaga boroy makong de lip libi nupido na ibe ay gi konjel sado na. Nupa nang busida amuktala o kaino miyengula o konjel do da nong poksu babung mama oira male kaino yengu se hayda na kubir da hayba do da kubir do amu on thorak pada. Apuna ba ama na pubagom nupido gi manakta kong tang yang na tang do na satki. Nupido gi maning da liap to na laiba do da. Nong pok na ima kaino yang doy se ay yang ninge kaday no. Kubir na hay mama sangasi hausik sinumidang
maningsida sum layrano lao haidana nupidugi makuto paiduna singlakpada maningi thong yaurakpadani kuber magi makuto nap nap lawi haiduna yenglobada makuto ina pungang nganglambaduda ibiyay ni kaliba nupidugi sakpamdo yenglakpadadi nupido mamit lauktrok launa maya ihi higatna ikheng kaya maya digi sentaraglibadu ubada kuber kudakta mihul sengkhatkiduna thawai mangba haibadu oirammi nongpoktu saktamadu ubada kubergi masada nomna baba idana kaptuna lairingai akiba fanglaba nupiyaduna maya higatna nongpokku tap launa paiduna makokto maya launa kathoktuna umkri tahi mapalta ngairiba nongpoki thawaisu khudakta mangki ibeyai halaktuna oiramliba phibam singdu ubada lau khongna kappadu tabada yum thangnariba singsu kaidonarabano haidana ibeyai gi mayum tamna senselakuna miyam singsu karamna thoglibano oidana yengnari nongpokki phibamdu ubada miyamdu akiba amasu poknari midang oibanina laikai miyamna siriba masanido nonganba fawba ngaisi haibaduda ibeyaina yadraduna khudingmak sinduna siriba masanido loisalli laikai miyamsu amam ani hanakiduna ibeyai mayumda miyoi tare nipal mukta ngaisilakli matang aduda penusu tamphabu thinmanidana lakpani penuga ibeyai hoigasi penuna makha laikai oi aduga ibeyai hoina wang laikai oibana pause penudi taramdabani penusu mangolda famliba ibeyai gi manak sangna famthaduna ibeyai pumnamak selaibakta tamlamba ngaktani isesu kari haigadabano khangdre inaubu nungaitaba khanjinganu aikhoi mayam lairisidi ibeyai ayengba amada yengduna kapsu kapta nungaitabagi sakphamsu utta laibani maraktuda laikai gi naha ama sanglaktuna ine ibeyai ngasidi asifam sidai khoi mangamung leklagi ibeyai ngasaidagi ayengba amada yenglambadu penuna tampha amadi sana puraktuna sumang masiduda sanabadu ubada wakhal ama khankibagum tuminang ihak laiduna hairakli nakhoi manga lekpagi hairiba wado inegidi laibak phabani adubu ai ngasidi ithanta laiba pami ngasidi ai kanamtagi saktam uningdri haidana hik penuda konduna kapthurai penuna adu haiba hauna dene wadu haiba loidringai ibeyai khonjel kalapna ipuroiba madi isa nongpok kainabagi maisaksa ithanta oirabasu khangjagi aigi awabase kanamtuna ubiba nati kariguma ngasigi numisida aigi mangda miyoi amagi sakdam hek uba thoklabadi ai isane isagi thawai logsagani hairiba wadu tabade laikai miyoi singdu kari matawnu ngauraba jalaidana khalli adubu amuksu mapuroiba amasung masabu amuktada laikhidabadagi nungaitabana tawjaribani khanduna laikai gi lekpa lakliba naha singdu inia aikhoi satlagi edana thuna prap chatti penusu naha singduda ibongo ngai khone edana khamnaba hotnai adubu laikai gi naha singdu saukra male khanduna ibiyai da onsilaktuna penuna inau karinu nang nganglibadubo thamoi singna asi phamsida lekedana lakliba singsida nang nganglibadubo isa tamphana kamaina tawdoriba nangi phibamsida ibeyaina ngasidi tamphada noigi yumda thammo nongalaga thimbirao haiduna penuna tamphabu supuduna satkri ngasaidigi asawa phajinduna lairamba ibeyai maninglomda satkiduna mapuroiba amadi masagi thawai lauriba thawai mirel kauduna nangbu aina icha amadi ipuroibabu thawai salu haibra thawai mirelduna khana noktuna aigi isinjak pisani haiduna nangna aibu sisinnarakliba kayam koire ngasi phauba aigi isinjak nangna pisabra aduna ngasidi ai mihingi manam taba ngamdraduna nangi nacha amadi napuroibagi thawai laure ibeyaina aigi ipuroiba madi ichagi thawai lauraga karigi nangna asuk harauba pai ngasidagi nangbu aina phajinduna nangbu wana lelanda tare haidana ibeyai makuta pairak liba likli do hangtoktuna laisol kayama sonduna thawai mireldubu likli gi patraduda amuba manil oina phajinduna makom sitna khomjenduna mafam sana thamduna ahingi matam ngai khirami pung baro makhai ama taramdai adwaidani
ABI ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯪꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯐꯨꯝꯈꯤꯕ ꯀꯣꯝ ꯖꯒꯥ ꯑꯗꯨꯗꯒꯤ ꯂꯩꯄꯥꯛ ꯈꯣꯠꯇꯣꯛꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ABIꯒꯤ ꯆꯦꯡ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯔ ꯂꯩꯀꯥꯏꯒꯤ ꯖꯨꯠ ꯆꯥꯗꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯅꯍꯥ ꯈꯔ ꯑꯊꯦꯡꯕ ꯐꯥꯎꯕ ꯆꯦ ꯁꯥꯟꯅꯔꯨꯕ ꯍꯜꯂꯛꯄꯗ ꯃꯪꯒꯤ ꯖꯒꯥ ꯑꯗꯨ ꯌꯧꯕꯗ ꯀꯤꯅ ꯂꯥꯛꯄꯗ ꯃꯪ ꯂꯩꯔꯤꯕꯗꯨꯒꯤ ꯅꯥꯀꯜꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯄꯤ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯇꯧꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃꯅ "ꯇꯥ ꯇꯣꯝꯕ, ꯀꯩꯅꯣꯅꯦ? ꯃꯪꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯕꯨ ꯃꯤ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ? ꯂꯥꯏ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ?" "ꯑꯁ ꯇꯣꯝꯕꯅ ꯍꯩꯕꯤꯗꯨ ꯇꯥꯅꯤꯡꯗꯦꯀꯣ. ꯅꯨꯡꯇꯤꯒꯤ ꯑꯍꯤꯡꯁꯤꯗ ꯂꯥꯟꯗꯨꯅ ꯆꯠꯂꯤꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯛꯅꯔꯛꯑꯅꯨ ꯀꯣ. ꯐꯖꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯁꯤ." ꯑꯕꯣꯏꯅ "ꯍꯩꯒꯨꯝꯗꯅ ꯇꯥ ꯇꯣꯝꯕ, ꯑꯥꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯃꯥꯒꯤꯁꯦ ꯉꯁꯥꯏ ꯇꯥ ꯀꯨꯕꯦꯔ ꯍꯣꯏ ꯃꯄꯥ ꯃꯆꯥ ꯐꯨꯝꯈꯤꯕ ꯃꯄꯥ ꯑꯗꯨꯗ ꯂꯩꯕꯥꯛ ꯈꯣꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ." ꯕꯤꯗꯨꯅ "ꯆꯠꯈꯤꯗꯧꯔꯦ. ꯑꯁꯤꯗꯤ ꯂꯥꯏ ꯁꯥꯟꯅꯕꯤ ꯃꯥꯜꯂꯤ. ꯌꯥꯔꯔꯣꯏ ꯁꯤꯗꯤ. ꯀꯥꯡꯁꯤ ꯈꯤꯡꯁꯩ." ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯕꯤꯗꯨꯅ ꯀꯥꯡꯁꯤ ꯈꯤꯡꯗꯨꯅ ꯑꯕꯣꯏ ꯑꯃꯗꯤ ꯇꯣꯝꯕꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯐꯥꯔꯒ "ꯂꯩꯀꯥꯏ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯅꯨꯄꯤ ꯑꯃ ꯐꯥꯔꯦ. ꯂꯩꯀꯥꯏꯒꯤ ꯃꯪꯗ ꯂꯥꯏ ꯁꯥꯟꯅꯔꯝꯒꯦ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯐꯥꯔꯦ." ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯑꯍꯜ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ "ꯍꯩ ꯇꯣꯝꯕ, ꯀꯩꯗꯧꯔꯝꯃꯤ ꯍꯥꯏꯕ? ꯃꯁꯤꯒꯤ ꯃꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄꯤ ꯅꯨꯄꯤꯁꯤꯔꯥ?" ꯇꯣꯝꯕꯅ ꯉꯁꯥꯏ ꯃꯣꯏꯅ ꯂꯥꯛꯄꯗ ꯅꯨꯄꯤꯗꯨꯅ ꯇꯧꯔꯝꯈꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯇꯝꯂꯛꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ "ꯍꯦꯟꯅ ꯃꯥꯏ ꯈꯨꯝꯂꯤꯕꯗꯨ ꯍꯥꯡꯇꯣꯛꯎ. ꯀꯅꯥꯅꯣ ꯂꯩꯀꯥꯏꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯇꯧꯔꯝꯂꯤꯕꯁꯦ?" ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯏꯕꯦꯌꯥꯏꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯥꯡꯗꯣꯛꯅꯕ ꯏꯜꯂꯤꯕ ꯐꯤꯗꯨ ꯆꯤꯡꯊꯣꯛꯄꯗ ꯉꯁꯥꯏꯗꯒꯤ ꯏꯕꯦꯌꯥꯏꯅ ꯄꯥꯏꯔꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯒꯤ ꯀꯛꯂꯛꯄ ꯈꯨꯅꯥꯎꯕꯤ ꯑꯅꯤ ꯃꯈꯥꯗ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯃꯤꯌꯥꯝꯗꯨ ꯍꯪꯒꯣꯏꯅ ꯏꯕꯦꯌꯥꯏꯗ "ꯑꯁꯨꯛ ꯇꯨꯀꯠꯆꯕ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤ ꯏꯕꯦꯌꯥꯏ ꯅꯪꯃꯛꯅ ꯇꯧꯔꯝꯕ. ꯉꯁꯤꯗꯒꯤ ꯅꯪ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯅꯤ." ꯍꯥꯏꯗꯅ ꯃꯈꯨꯠ ꯌꯥꯎꯕ ꯅꯨꯄꯤ 4-5ꯅ ꯃꯆꯝ ꯐꯣꯏꯗꯨꯅ ꯏꯕꯦꯌꯥꯏꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯏꯕꯦꯌꯥꯏꯁꯨ ꯆꯩꯅꯥꯁꯤꯡꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ "ꯂꯥꯟꯖꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯏꯕꯦꯌꯥꯏꯕు ꯒ꯭ꯌꯥꯟ ꯂꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯏꯀꯠꯅꯕꯗ ꯏꯕꯦꯌꯥꯏ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯋꯥꯈꯜ ꯁꯣꯏꯔꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ "ꯀꯅꯥꯅꯣ? ꯅꯣꯏ ꯆꯪꯂꯛꯀꯅꯨ." ꯋꯥꯈꯜ ꯄꯨꯡꯁꯣꯏ ꯁꯣꯏꯔꯕꯒꯨꯝ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯏꯕꯦꯌꯥꯏꯒꯤ ꯁꯨꯃꯥꯡꯗ ꯋꯥ ꯈꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ "ꯑꯗꯨꯗꯤ ꯏꯆꯥ, ꯏꯕꯦꯌꯥꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯈꯔꯅ ꯄꯪꯐꯨꯗ ꯐꯨꯖꯤꯟꯕꯗꯨꯗ ꯋꯥꯈꯜ ꯁꯣꯏꯔꯕꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ. ꯑꯗꯨꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄꯁꯤ ꯈꯨꯜꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯃꯥꯕꯨ ꯉꯥꯛꯄꯤꯔꯁꯤ. ꯋꯥꯈꯜ ꯁꯣꯏꯔꯕꯅꯤꯅ ꯐꯠꯇꯕ ꯊꯕꯛꯁꯨ ꯇꯧꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ. ꯃꯆꯥ ꯆꯍꯤ 3 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯍꯟꯇꯛꯇꯤ ꯊꯥꯗꯣꯛꯄꯤꯔꯁꯤ." ꯍꯥꯏꯅꯗꯨꯅ ꯏꯕꯦꯌꯥꯏꯕు ꯋꯥꯈꯜ ꯁꯣꯏꯔꯦꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯄꯦꯅꯨꯅ "ꯑꯗꯨꯗꯒꯤꯗꯤ ꯏꯆꯥ ꯇꯝꯐꯥ, ꯅꯪꯁꯨ ꯆꯍꯤ 5 ꯐꯥꯎꯕ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯈꯤ. ꯊꯥꯖꯗꯅ ꯅꯨꯃꯤꯠ ꯑꯃꯗ ꯏꯕꯦꯌꯥꯏꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯈꯤ. ꯋꯥꯈꯜ ꯁꯣꯏꯔꯕꯤ ꯑꯃꯒꯤ ꯐꯤꯕꯝꯗ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯣꯏꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯅꯃꯥ ꯏꯕꯦꯌꯥꯏꯒ ꯂꯩꯃꯤꯟꯅꯈꯤ. ꯃꯗꯨꯗꯒꯤ ꯏꯆꯥ ꯁꯅꯥꯅ ꯆꯍꯤ 6 ꯁꯨꯔꯛꯄꯗ ꯑꯃꯥꯏꯕ ꯏꯕꯣꯄꯤꯁꯛ ꯅꯣꯡꯃ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯏꯆꯥ ꯇꯣꯝꯕꯤꯁꯤ ꯗꯁꯥ ꯄꯥꯡꯗꯦ ꯍꯥꯏꯗꯅ ꯑꯃꯥꯏꯕꯤ ꯑꯃꯗ ꯌꯦꯡꯂꯨꯕꯗ කුසු khara murap oibi masa khara parap oibi nupi amana mai tau silakpa posem kaya tharakle haibadagi napa ibani na ibe yaibu singnaki adubu amuksu khalli wakhal soina lairibi nupi sina tawrakpu oithokadra haidana adubu hanasu fattaba thabak tauge tawrambagi laikai miyamna fubugi thawdoksu lairibani matamdudagi isa thoibibu noigi yumda sangba amadi nangonda lana lauduna isabu nanga marup sanabasu imaga pabagana thinkibani tamphana ado ima aigi wakhaldadi aigi mana adumna tawramgani haibadi thajati pumnamaksya khangtoknaba ai thangnaba khulsidagi amaiba ma khangi adugi amaibaduda yengthoklusi pakpana karamba amaiba none tampha isana khangba amaiba lairabadi khodaksida sattuna kari kari lai haibado yengthoksi ipase isa naitom yaubase phattanungda thokrabadi masi khanbadada ahing tumdaba sahi kaya ama haukrabani tamphana baba
yamna haiba amaibani thangnaba khulsidagi amaiba kullaidana maming setpani nongma khudong thiba thaudok ama ipuduna thoke tawbadagi aina kanbikhibani adudagi khangnakhibani Penuna ngasai ayuk ngantana napabungna satlurabani adubu machanupigi mayumda laiki haidana mayumda laihaude Tamphana ai khangi machanupigi mayumdo mathangi khuldo hek lalaga laiba khulduni adudagini ipuduga yamna luna marak ama punduna lairammi adubu ipu sumagi thabakna sinbana sum lapthokna khibani Penuna adudi hausik hekta satnaba tausi isagi phibamsi yengba ngamdre ima Penu pakpada onsinduna mapa satnaba tausi gari sem saduna aikhoi punna sassi pakpusu satnanaba thaurang tauduna Tamphaga Penugana sanabu ngakpiduna gari manak phau puduna satnadaba tauri sana yamna wana masa lengba ngamdaba makhai awaba sakphamda ngasaidigi laibani wa fawba ngangba ngamdabani pakpasu gari thauduna thangnabaga kundaminaba khulgi maikai pangki makoina satkiba maikai do yengna ibe yai lambigi nakalda lairiba narak mungsungduda soro soro sanki wakhalda khalli aigi asengba saktambu khangkraba amaiba kullasu tanaba satkraba ngasigi numisida Tampha amadi sanagi thawai lahaudrabadi aigi thabaksi mai pakpa ngamlaroi ai hausiktagi hauna sem saduna thabaktu pangthoknaba tauruba tai mana Tamphabu asuk yamna nungsiribasi maki poksaba masanupi nattabanani satkriba makhoisu amaibu kullana lairiba machanupigi mayumdo yauduna Tamphana ipu kulla ipubu laibro bina thoglaktuna kana oibirabano Tamphana ine ipu kullabu laibro lairagadi amukta unasagi ipu kullada Tamphane aidana haibiyo binana mangolda thariba fidadu kakhattuna fambiyo hairamduna imung tamna sangduna kullabu puthoraktuna mangolda wari sana halamduna bina sana thaknaba semba sangki kullana kana oirabano ayunage hairisibu Tamphana ipu aine nasu Tamphane kullana haima isu oira napudi mitse unaba honabada waba moireku isuna lakpadi kaitana ningi atay sina kana no Tamphana ipu aigi ima ipa ngaktani aigi itasigi hek pokpa ima ipani kullana haima kari laira nakhoi ni ipubu naba lakpadi Penuna thokriba wari pumba amaiba kullada liduna khangalli amaiba kullana ai lami thanduna taurakliba misakto kanano aidana yenge isu amasisu wana ure phare siguma thabaksi ipudi taudabadi kuirabani adubu isu Tamphana aigi thawai su kanbi khibanina su Tampha amadi isu ga luna tinaba isu sigi thawai su ipuna kallage masi haidana laimi thanduna yengbada kullana kachacha anghang sigi thawai launaba sem sakredana ngasigi misida ibe yaigi thawai salaudrabadi sungsoi soidana angang ani sige thawai laukrani aduna lai khoiramnaba pakpa noigi khulda nangi nayum adumaktada chachi hausima Pinasu tanjaduda sananaba puthoraktuna baba nangna thanda satpa yaroi nasu boiton su puko haidana boiton su puduna pakpa hoigi khul tamna satkirami pakpagi mayum hek yaubaga yum jaudugi mayai kada lai khoiramnaba sem saduna lairi makhoi punna punduna lai adubu sanaga Tamphagadi tongan na angauba laina korakoi sinbadugi mayaida amam lai amaiba kullana isu sa nakhoida tauningba tauraklabasu nakhoina lairiba angauba mayek na koi seliba korokoi seliba mafamsidagi hentoktanaba hono somduna ibe yai magi imungduda lai sanabnaba potlam kaya amaga loinana tinu laimu fattaba singdo sanaba haurakpani mana tinu laimu singdo sanaba hek haurakpaga sanagi mitmang maktada kiwa fanglaba mangak yaudaba angang bi khengtana sentharabadudagi karaidigi wangak punuk hangdana sise
Nanggi thawaido aingonda piro. Lao thoglaklo nanggi angauba mayek akoibadudagi. Sanaki na khanglaw-law duna, Ima, ay mamukta kanbiyo, ay am kire, haidana kaptuna koiraw-lawi. Mamit manaw isali. Adubo angang dugi konjel du, may kay koding magtagi laktuna, makok ngawhanduna padraktay. Mataw du nga saydigi yang lamba boyton su sensin gitawi. Adubo kulla na tingduna, lai koiramba hawi. Tampagi mitmang magtadasu, angang dugi akiba fanglaba fibam duga tsak manana, amuktada sanada tauba adugum taurakpani. Adubo sanagi hek mitmangda, kubergi hinlingegi saktamduna. Satoy, sabo nanggi pahaba masakhangrabaro. Lao, ipana isabo nung sinakon gitana, makut pantokduna, tampabu angoba lai dudagi kautok na bukotnay. Tampa sumamitagi mapi tup lao na taduna, babahay na sentora kitawada. Kullana, isyu tampa, sasin na bawahay do tagano, gyan tao, haydana, tampa bu gyan ta na balawrakli. Tampa na, ipo, ay baba si uki da bakwire. Angang oiri ngayda ning singpam tok na uki ba saktam do natana, ay baba amuktang konjahauge. Haydana tampa, angaw na kurik-koiri balay dudagi hongtang ama hek tang thorakpaga nga saydigi karisu tawba ngamdana layramba mapagi saktam lauraba fatraba thawaido tampagi makongdo soros singduna yumzaudugi thongadu sumadom hangdok serakduna narak mongsyong laywa maikedu tamna singduna pukri tawduda tampagyan mangkhiduna laymaida asibagum soros singduna nitsatkribado Sanasu nga saydigi mabu kihalaklibaduga, tampabu singnuna pukibaduga, masasuan baga pakatbaga. Manana, nga uba na laymayda ko sinbadugi manungda, gyan mangki. Mataw singdu uba da penua madi pakpa makoltok na kaptuna, masani bu kausadu na layri. Amay ba kula na masidi yararoy kanna, boyton masidi yararoy. Ay su tampabu kanna bagida mag-isugi may kayenggo kigi. Doga nang na, ay na nangon na takpi tambi kiba singdok putok sa doon na isu sanagi taway kalamu. Sanadi ang uban na ko'y silibadugi manungdagi hentok halakano. Mana manungdo da layringay ko'y ramliba lay do loy sin na bakot no. Tabag siya na nang buta sa doon na taong na bahay ba ni ko. Nang nangamga ni kangi ay sanasikan na ba nang lay ko'y na ba tawro. Kula na pak pagapinuga da on silak doon na. Hay nako'y anigi manungda. Aiga punna sasi kanagumbama. Pakmana, ipahamay ba? Aiga salasi. Si Haida na kullana, tampana laywa may kay magi haizaba may putok to na yeng bada. Kullana, pakpa. Ibe ay mayumdat sa si Haida na. Ibe ay may kay tam na lakli. Somda su ibe ay kullamagi mayum yaw selagli ay bagi masada saw mamafawrei. Mamang na tampata do na layri bani. Ibi ay mana sana ba life tabating mulay mo singdo yung gisaysin siya dan nafando na tami. Mana kali ba singdo fang na bagidamag masil da lay sulso suwan balipti. Kula na makongdo ibi ay gitonggal lehek tangjin baga masado tu kiyaw sungki ba kangawdi. Kula makutok-kutom ta sindo na lay sul akan ba masundo na masapong ba nantado na hayrakli. Pakpa, seksilo, nasada zantrayaw ba natra. Yaway pumay ba? Ado ay rabading aktok pagkarang ngambayay. Ado ba seksilo? Ay gitong inarao. Ay na yumtam na sang bahaw ba duda. Pakpa nakal da yung tuklo ba matamda. Amu ba kaya liap to na lay ba do? Tunga na angaw ba ngakta siyat pa. Mamisong tuktaw ba miyo ayama. Manguna mo na yung to na layram ba duda. Pakpa na. Ipumay ba? Karino ay nauri ba mayam sibo? Kulaso. Tuk libas singa si uda ba nati. Ado madi ma nga say siyang lakpada suwan kiba doon na tinulay mo sing doon na karimata tao bang amdi. Ado pak pada di akiyak hang kaya pirakli. Kulay mong tam na fatlaw na siyang lakpada. Ibiyay na lay koyram doon na layba doon na maragtat na. Ayam aybi, nang napam libas si Karino. Hay na soli ba lay suwan patali. Ibiyay na. He amay ba? Nang ay mo na yet kay kangano. Nang ginatway doon mangindra ba di? Kullana, ang anis sigit haway bu, karigano nang nalaw ba pamli ba? Ayo! Ibiyay wangang dana. Laisula masuano na kullatam na lang silak pada. Kulla su aray ba amay ba nati? Say kaya amay ba oirag laba ahon.
Ibiyayna tharakliba laisoldu irai laina amuk ibiyayda hanna thazinbada ibiyaygi haksangnu mai hobugum sakli haidana laurakli maraktuda kullana hai pakpa isu se gyalaknaba tau haidana magi maningda yenglakpada pakpa lairamdabududa yenglugi khanbani adubu amaibi ibiyaydu loisilamlage khanna hairakli ai lamket lamhaibi amaibi nangna tawriba pumnamakse ai loina khangi nangna tawge khallibadu oithokpa ngamloi kaidaunungda sikraba migi thawai ambu karamne hingadagi sikraba migi damak thawai yauriba miyoigi punsi thakke khanganu ibiyayna pumnamak oisanu ngasi aina pangthokaduriba thabak asidi kananasu thingba ngamloi thengbasu yaroi amaibu kullana sem sadriba tanjama yengduna ibiyay akanba lairolama hek machilda sonkibaga kubergi thawaiga nongpoki thawaiga su saphonglakduna kuberna sanagi thawai amadi nongpokna tamphagi thawai usin taunaba haikibani adubu kubera amadi nongpoki thawai adu kullana laisolama hek sonkibaga timu laimu gumna masen marang amubu oina lairamba manil kaba akiba saktam singdu makhoini hingmingege saktamda onkiduna kuberna hairakli nupi aidi nakoibu thadokduna chatlabani aina amuk hanna taibang side hingba yararoi haiduna hik launa kablakli nongpokna mapitana ima aikhoigi thawaibu phajinduna asuk kuiba matamse thambibadagi aikhoidi anauba mapok pokpa ngamdana lairi ibiyayna imagi nongpok karino nangna hairibadubo imana tawriba kodingmang icha amadi napabu aigi nakta amuk halaknabani haidana ibiyaysu mamitagi mapi sintharakli kubirna aikhoigi thawaise maning tamhallo aikhoi sigi warolse haininglabasu fattaba thawai oina laiduna nangi nakhada laikhibadagi yamna wana khanglakpani kullana thawai oiriba kubera madi sugumlaba nongpo nakhoi anigi thawai do aina lairam lenda nungaina laina balai khoiramduna thau pangthoklagi ibiyayna madu yaroi aigi nupa amadi ichabu aina karamna thadokani asuk kuiba sahi kunmuk se ngaiduna ngasigi numisi yaurabadi edana ngaijarakpani nongpokna ima aikhoidi sikraba mini amuk hanna halaklaroi makhoi anigi thawai dusu tengtha kapli ibiyaysu tengthaduna mapa masabu kauduna kaptuna phare adudi nakhoi anibu aina thadokpiragi haidana magi lai sanafamduda famthaduna lai khoiramba hawi ibiyayna lai khoirambadu kullasu yausenduna tinmu laimu khodingmaktu loisalli aduga kullana mapa masa anigi thawaidu thadokpirari ibiyay wakhalbudi yamna nungaijadi kullana masilda laisolama sonduna tamphagi manak sangsinduna makokta nanthabibaga tamphagya lakli tamphana gyan hek lakpaga ibiyayna tampha ima nangi naphamda yam lankri aina napabu amadi nabungbu laphaningdabana isana te haidana nang amadi sanagi thawaibu lauduna nakhoi anibu hingannabani haidana oithoktaba wakhalsi khalluri ima yam lankri tamphana karino ima aibu imana hek poksaba nacha natabra ibiyayna nongma nakhoi pabunga aiga laisa pakhang oiringai khanghaudana thenaki aikhoi ani nungsinaki adubu ta kubergi imana aibu yakhidi aduna nangi namadubu luhongnaba sinki matamduda aidi laisana thalepki ta kubersu nangi imaga luhongki aduga aibuna laisana adum mari lainaki aina nangi imabu potsiyam tauduna nangna sahi ama makai surakpa aduaida hatki ta kubergi mamabusu aina potsiyam kaya tauduna hatki adudagi ta kuberna aibu yumduda pusanduna aina sanakiba lai singduna ta kubera madi nongpoki thawai lauki aina ta kuberbu nungsi manbana wakhallama khalakpada aina khangja haijaba kharalai
Madu putuktuna isana nainabada asiba amabu amuk hinggalhange hairabadi miduna sikraba numittuda pokpa miyoy amagi thawaigu usin tawduna hinganba ngammi haibadagi sanagi thawaibu aina lauge khanbadagi akiya khang kaya pikri adubu madu tawge tawrubadagi aibu laikai miyamna fubagi tanjadu mangkhiduna asuk kuiba sahi kunsingaiduna lakpani adubu karimata kanaba haibadu oidri isagi thawaibusu aina nongpokpa sinnanaba honakibani ilale aina tawba fattabagi mai isana dum phangjagi haidana lairingai ngasaidagi penu hoisul yung maduda lairarabani chanasu wakhal laklarabani lai khoirambadu loi khrabanina sanana ima ibe yai phatrabu wakhaldu thadoktuna ita tamphabu luna tawduna nungaina punna himinarase ibe yaina aina isa sanagi mafamdasu yam lankri isa mangni khanna imagi thawaise nakhoi anigi damak inglagi kullana pele hai podia shumna harauna punsi supa laibo oyuko haiduna adu isa pakpadu kadom lai khredana yenglakpada pakpadu koithi thiduna yenglakpadadi penuna yena khadagi moi pabung haidana kapakpaduda makoi pomba yena khada setuna yengbadadi pakpa asiba haksang oina yena khadudagi pangki makoi su khangle pakpagi thawaisi ibe yaina ngasai thadokpa tinmu laimu singuna laukhibani haiba matam su asum haukhibana pakpagi asti numit yausin khiba khangaudi amaiba kullagi imung su yauna asti do pangthokli adabu kanamatana manungi wari dudi khangba ngamkhidri sana kaptuna laibani boiton su sana na kaplibadu tanja yengna sanglaktuna sana na famlibadu gi nakalda famtharaktuna boiton aigi pabado aiga harauna nokmi tawduna wari sanaramani adubu khangaude aina dukaldagi halakpada BP stroke tawduna pabagi asiba hakchang hoina thengnaki khangaude ko miyoibase harauna laiminaramba ipa isado ngasidi lapna tamnana laikri kakthokpa penthokpa tamba tabani sikraba thawai thakraba migi sum khanduna hingliyedana aikoina khanduna lairabadi aikoi karamna hingani masi haidana boitona sanabu themjinbi matamsu sum haukri tamphaga ibe yaiga de penu hoida punna laiminari aduga ibe yaigi yum ingkhol aduna mana masing thaduna sandal lambi oiri ibe yaiso amai bidomak oiri aduba migi afaba khakta tawrami nongma ikhang khangauduna tompo ki mabuk asangbi amadi mama mayam sado penu gi mayumda laklammi asangbi na penua aidi nangi nasase onthok na pamjakre imau oine lausinjarage hekta direct hai dana usittabani khanganuko memsana asengba ise aidi isa tompoktuna ngangmanbadagi lakpani penuna takpiribadubu aikhoigi de laibak yam phabani adubu ibe yaigi wafamse khanadaba yakhiroi ibe yaigi apam pamda haibado aina tarai haiba ngamloi ngasaidigi thongjil marumda lumlamba boiton amaiba kulla bina amadi ibe yai lairambani khangaudi kullana hera madu yaroida aigi sugi imau ngangnaba laklibani aikhoisu ibe yaina mayumda inkhol koiribadudagi lakpada thongalda thengnabani kulla hoiga makhoi sangsinuna thariba sofaduda famthaduna kullana aina hairiba sine aigi suna nungsi pami haikrabani amuk hanna dugi wafamdo hawdok pirakanu penu ibe yaido onsinduna kamai tawni sidia ibe yaina mayamduda onsinduna hairakli lengbirakli basing thawgalon kaidaba oina khura ini haidana mingausagi khuraga inigana takpiribado aikhoigidi laibak phabani adubu isa sanasi sahi kunma thoi mapung phana phadribani yamna angang oiri matam khara ngainaduna isaga pukchel khojen tinnaba nipaduda thajarani asangbina karino hairi sibo aina ngasi haiba laksiriba sidi isu tamphabuni wafamduda mayamdu ngakna ihe adu oirabadi sapchare kainoda haidana punna nukminai ngasaidigi marumda lumduna taramba tampha amadi sanasu nukmi tawki
Tampha amasung Sanahagi mapuk numisi Sanana sahi kun mathoi mapung phabani aduga Tamphana sahi kun mapung phabani makhoi ani punsanduna mapuk numittuda asa thak sananaba sem saduna punsi nungsangba borni sai Tumpok amasung Boyton sulaktuna saruk yari Tumpok na Tamphagi manakta sangduna Tampha ngasidi yam phajai Tampha su ikaina is aibu phajabrane Tumpok na yam phajai nangsi nangna pungsum sumkhre aisi Tampha na ta Tumpok aisu nangna sumbikhra mali masu nang ure sabasu nang ure as nangi nangakta Tumpok su Tampha na hairaklibaduda asingro Tampha as ayam harawi ay nangbu thamoy sengna nungsiye Tampha Tampha na aisu tadabu thamoy sengna nungsi punsigi oina thadok minoko haidana Tumpok na Tamphabu konbiki somdana Boyton du Sanagi phajabada pungaw duna lairingai maningdagi Tumpok na itaw Boyton Boyton su laithokduna yenglakpani itaw aidi ngasai khai urudri kayam kuiragi yaurakpa Tumpok na ngasai da isadu khai yengliduda karamna ai lakpa khangani lakpabudi kuiri Boyton na itaw ainaga khara ikai thibaga khangdreda aisu kai taugadabano Tumpok na kanadi manakta sangsilu aduga nangi thamoigi waroldo hairuro Boyton Sanahagi manakta sanglaktuna sana haidana kaurakpani sana su Boyton oirangbani khanna mihulgi khongjel yangkhalaklami Boyton na ima hoina sinba luhongbase nang singnaba amata leitana yaraba natro sana na ima hoigi aningbado ai thingba ngambagi pangal leisateda Boyton na hai sinadi nangi aningbadi oidabra aidi nangbu ahanbu uba maktada thamoida nangi saktam yektuna laikhrabani phari nangna luhongbase nampuda yaba oirabadi ai luhongbase toklu hairagi haidana satki hekta ubaga Sanana khudangdu faduna ikaina hairakni luhongbagi wal lepna khiba numittudagi aidi aisa dadagi oiri haidana khanjakhrabani matang asida wari se mapung phana loisinjari wari se tabiraba matungda mayamgi mot kamenda phongdokpiramu aroi boina bikas NBS na mayambu ikok no na khurumjari